Kuki militant singna torbungda amuk hana nongmai kapsilakre matam khara lepluraba matung ngasi nungthil amuk hana kuki militant singna Bisnupur district ki Phogakchau Ikhai police station ki manung chanba torbung sabal Phogakchau Ikhai mamang laikai Phogakchau Ikhai bazar tamna kuki militant singna minute kunlom leptana nongmai kapsilakre thodok thofam dagi phangba pauna haribadi kuki militant sing aduna torbung maning da laiba Zaleng Phai Kangbai maning torbung Gobindapur maning lom dagi kapsilakibani hari mafam aduda ngak shendra lariba Central Force amadi State Force singi maikai dagisu handuna nongmai kapna khibaduda mioi amata asokapan yaukibagi paudi laite panba yabadi torbung sabalda lanjanaraba imung taraga manga hena masa-masagi mayumda changjaraktuna lairibani loinana ngasi kapna khiba nongmai asi Assam Rifle satkibadagi yaningdaba phongdoktuna kaplakhiba oiramba yai haina thajanari Police Station Mangada Paumilen Housekeep ki mathakta FIR tawkhre Paumilen Housekeep Committee on Politics of Tribal Area Manipur Kuki Hills Village El Chajang Cycle Subdivision Sadar Hills District Kangpokpi Manipur 795129 hariba misak asina National Committee for Scheduled Tribe Delhi gi chairman da aiba appeal ama sahi sigi January 13 thaduna Kuki singi separate administration union territory with legislature Kuki Hills Kuki Land pinabagi demand taramle haina Federation of Haumi gi cherol amana hairi cherol aduna hai Paumilen gi demand asida maring kom aimol thangal purum chiru koireng na singba yelhomi gi khul kayabu Kuki Hills village onthoktuna tharamle Masida natana Manipur na India da tinba matamda Manipur ki pak saubasi 700 square mile khaktani chingi outer Manipur di Kuki Hills ni makhoi di Manipur da merger tawbada yaudi haina palli loinana Manipur government asi Kuki gi lamlokshin ba encroacher ni amadi government na tribal gi right matli haina maral siri mahakna Kuki Hills ki schedule boundary piram livasida Sasat area Mombi Longpi area Zampi area Housekeep reserve Manlun Principality, Guite Principality amadi Singson Principality thonduna government ki laitaba boundary ama semjinduna tharamle Paumilan gi Manipur lengak manghananaba tugainaba amasung yelhong misingbu muthatlaga Kuki khaktani haina uhananaba tharamliba appeal asibu logi matung ina mahaki cheirak pinaba haumi ga loinana mathakta paliba proof singa loinana yangang pokpi lamlai lamsang Idelbung police outpost amadi Imphal West PS da FIR sandana taksin khre hairi pakhang sadana nupi seluba nupa ama cheirak fanglagani namthak tawduna nupi ama seluraga paw handoktana numit nini yumban bagi mari thamlubagi case senaba nupa ama ngasi court na mara leire haina lauthokre mahaki mathakta pigadaba cheirak ki hearing hayeng chatharagani haukiba chahi 2020 gi May mari da chahi nifu suraba Sairem Sanjoy Singh apopa lekhidraba S Kwaklai Singhana Lakshmi asengba maming nate Lakshmi bu namthak tawduna nupi thidri haraga senki tungda Sanjoy nupi thiraba masa ani leraba mioi oiramle mahakna nupi du da namthak tawbo oiramle haiba khangbangam khibani wathoka siga mari leinana Bisnupur district ki women police station da tharakhiba FIR case number 10 clause 5 2020 IPC ki under section 366 417 376 ki aroiba hearing asi Bisnupur ki session court ta thakhi ngasi court ta final hearing chatharaba matung Sanjoy asi IPC ki under section 366 nupi bu pharga yumban bagi mari thamba under section 376 nupi amabu izat mangan bagi cheirak amadi under section 417 namthak tawbagi cheirak phangpham thokle haina court na wayal takhibani ngasi gi judgment aduda mara leire hariba mioi adugi chapchaba khudam changdam phangbaga lenana mahakna nupi asi izat mangan ki haiba chumle mahaki mathakta paliba IPC gi under section 366 417 376 ki matik chaba cheirak pinaba hearing hayeng nungthil pung ama tabada chatharagani haina Justice Krishna Chan Singh na lauthokre hairi